IM da lekfam safam pi dana ba JDF na apil tawkre Tamenglong district ki Tausem subdivision gi manung chanba Gaifondai khulda handak thangna na thengkhang anirakta NHN IM gi cadre singa on sinaduna kuthongna kiba Jalayarong United Front JDF ki secretary Information and Publicity Louis Kangmai na ngasi thorak pacherul amada khunja singna NHN IM da lekfam chafam pi ganu haina apil tawrakre Punna lamai ani panba cherol asina makata na fongdorakpada NHN IM na JDF ki mayokta leptuna operation sing leptuna chatharakli haina maral siraduna JDF ti Jalayarong miyamgi homeland amasung makhoi gi hak kanabagi damak furup asigi miyamna sogatpa friend ni hairi NHN IM na miyambu aranba propaganda sing sizinaduna lana uhanaba honari amasung JDF na khunja sing da miyot minai chathaba oina uhanaba honari hairi thawong sing asina JDF na NHN IM ga makata na mayok nakhigani haina su fongdorakli Mitay nupigi mingchat thi na bahona kibalaite Marina Khaidem lamdam asigi mitay nupi singi mingchat thi na bataw kibalaite social media da Apamba Pikhre se laga thagat kibasu laite haibaga loinana lalaluf amana siragliba maral yaning de haina Marina Khaidem na pawmi sing da phongdokre wafam masing ase Imphal gi mafam amada pangthokpa pawgi mifam da ma gi imung man gi mioi sing yauna saruk yarduna magna phongdokhibani Marina na makhata na hai ei isagi ming Marina Khaidem ipagi ming na Kala Khaidem khurai konsam laikai ni aigi imaga dadaga aiga ekhoi hum chingmeirong da dukan hotel tawraga leijabani nongma ima nabagi kwakaithel gi LDS hospital da ai lekpagi leiki hariba numisida nini amaga thengna ki mana aigi number lahoraga machanupa Vikas yumnam da piraga paw faurakhi aiga phone da chamna adum wari sana bahauki nongma ta unaki badi leikide adubu nongma ibani khangnarakpa tha ani pharakpa matamda aina hana khangnaramba nupa ga maga ningai sangdanarakpadagi ahanba oina mahak aikoi gi dukan koithi thiraga numidang ama lakiba numit January 30 2026 ta mahak na pot ama piram gi haina aikoi mama gi number da message tharaki mama gi number su mangon da lei asumna aina suwa sengdoknarage khallaga lam lapna lakpani khanduna thoklure adubu nupa sina phone thugaiba da nung tawraga aibu mana gari da khalaki aina hojik chenba yakhiroi ekoi bachaw gi firoi su loidri aigi pangthokadaba punsigi pandam su yamna watli haina yamna kan yetki adubu mana kham thengna tawsinaraga samuru yauki hairi Baida bom leiram lei ngasi ayu Bisnupur amadi Churachandpur district kilona bada leiriba kangbai khulmana kilobukta pokhai driba 2 inch motor gi bom ama leibak ta yungsilaga Leiram le hari bom masi tha sigi kunga manga gi ahing da Kuki militant singna kangbai de leiba central force singi post tamna kawlak pada pokhai hodaba oigani bom masi thangboi kau balomi amana thengnarakpani hairi Dada manakta nupagi saru polang ama fangbadagi Kamal Babu gi oigadra haiba wahang viral oirakre mafam khanglak tribal ashram Kamal Babu gi loina bi Belarani gi maikai dagi di police gi maikai dagi karimata hairak tri haina phongdorakli Kangpupi district ki manung chaliba Kangchu police station dagi awang nongpokta kilometer ahum lom damak chatlaga leiba singdada manaki Ningtham lok haina khangnaba mafam amada nupagi oigani thajaba saru polang ama fangbadagi saru polang adu November 25 2024 da leimakhongi army camp tagi mafam khangdana mangki balaishram Kamal Babu gi oiramgadra haiba wahang sing social media gi tongan ba platform sing da viral oirakre hojik fawba mafam khanglak tribalaishram Kamal Babu leimakhongda leiba 57 mountain division gi camp ta thabak suba MSL Binod Construction Company da supervisor oina thabak tawbani mag Assam gi Kasar district ki Gozaipur dagini masagi chei yangkhai ga taruk rom sukhrabani apokpagi mingna laikhidraba Kumardon kawi sarupolang asigi matang da pauche sina phangba pauna hai sarupolang ase numit nini humni gi mamangda ningtham lokta khoi choppa chatpa miyoi kharana thengnarakpani hairi makhoina thengnarakpadagi police ta pau piraba matungda Kangchu PS na case ama register tawduna lokhatkre aduga forensic expert single loinana yengsilaba matungda sarupolang sing adu mafam adu gi lokhatlaga rims gi mineral sangda puraktuna tham bani aduga saru polang asi kanagi oigadagi haibadu masak khangdokna bahonagani hairi mafam asida leiramliba saru polang asigi manungda Koki tumba skull amasung oi thangba faigan gi saru family yauri aduga nupa oigani thajaba hakchang amagi khujengi saru ani khudki saru ani su yaurami hairi adumoinamak ngasigi oina nungthel fawbigi manungda saru polang asi leiramliba mafamdagi lokalaktuna rims gi mineral sangda purakpada khudong chadabadagi hayeng oina puraklagani hairi saru polang asi fangbadagi mafam khanglak tribal ashram Kamal Babu gi oigadra haiba wahang social media gi khuthangda hangduna viral oirakpadagi pauche asina ma ki loinabi Laishram ongbi Belarani da ngasi nungthil pung 5:30 tarakpada telephone tawduna hanglubada saru polang asigi matangda mangonda police ki maike digi wafam amata khangalakpa leitri haira
ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯁꯤꯗꯒꯤ ꯄꯥꯎꯆꯦ ꯑꯁꯤꯅ ꯀꯃꯜ ꯕꯥꯕꯨꯒꯤ ꯃꯇꯥꯡꯗ ꯁꯦꯝꯈꯤꯕ JECꯒꯤ ꯋꯥꯉꯥꯡꯂꯣꯏ ꯃꯣꯏꯔꯥꯡꯊꯦꯝ ꯏꯕꯣꯄꯤ ꯁꯛꯇꯁꯨ ꯅꯨꯡꯊꯤꯜ ꯄꯨꯡ 5:42 ꯇꯥꯔꯛꯄꯗ ꯇꯦꯂꯤꯐꯣꯟ ꯇꯧꯗꯨꯅ ꯍꯪꯂꯨꯕꯗꯗꯤ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨ ꯔꯤꯝꯁꯀꯤ ꯃꯤꯔꯜꯁꯪ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯌꯦꯡꯕ ꯆꯠꯀꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯄꯥꯎꯆꯦ ꯑꯁꯤꯅ ꯕꯦꯂꯥꯔꯥꯅꯤꯗ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 5:51 ꯇꯥꯔꯛꯄꯗ ꯑꯃꯨꯛ ꯍꯟꯅ ꯇꯦꯂꯤꯐꯣꯟ ꯇꯧꯔꯨꯕꯗꯗꯤ ꯄꯥꯏꯈꯠꯂꯛꯈꯤꯗꯦ꯫ ꯇꯥꯃꯤꯜ ꯁꯪꯒꯝ ꯃꯣꯔꯦꯒꯤ ꯃꯤꯍꯥꯠꯁꯤꯡꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝꯁꯤꯡ ꯄꯥꯎꯗꯝꯈ꯭ꯔꯦ꯫ ꯇꯥꯃꯤꯜ ꯁꯪꯒꯝ ꯃꯣꯔꯦꯒꯤ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯃꯅ ꯉꯁꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯒ ꯎꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝꯒꯤ ꯃꯇꯥꯡꯗ ꯄꯥꯎꯗꯝꯈꯤꯕꯒ ꯂꯣꯏꯅꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯅꯕ ꯑꯃꯗꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯃꯇꯥꯡꯗ ꯂꯧꯈꯠꯄ ꯌꯥꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯈ꯭ꯔꯦ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯟꯅ ꯑꯦꯛꯁꯇ ꯊꯥꯗꯣꯔꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯉꯁꯤ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇ ꯃꯣꯔꯦꯒꯤ ꯇꯥꯃꯤꯜ ꯁꯪꯒꯝꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ KVS ꯃꯤꯌꯥꯝꯅ ꯂꯨꯆꯤꯡꯕ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯃ ꯂꯥꯛꯇꯨꯅ ꯇꯥꯃꯤꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯌꯥꯎꯅ ꯃꯣꯔꯦꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝꯒꯤ ꯃꯇꯥꯡꯗ ꯃꯔꯤꯛ ꯆꯨꯝꯅ ꯄꯥꯎꯗꯝꯈꯤ꯫ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯣꯔꯦꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯔꯛꯇ ꯑꯃꯒ ꯍꯥꯟꯅꯒꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯍꯟꯗꯨꯅ ꯏꯪ ꯇꯞꯄ ꯑꯃꯗꯤ ꯆꯥꯎꯈꯠꯄ ꯃꯐꯝ ꯑꯃ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯑꯍꯥꯟꯕ ꯏꯊꯧꯗꯥꯡ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯊꯕꯛ ꯂꯧꯈꯠꯂꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯏꯪ ꯇꯞꯄ ꯄꯨꯔꯛꯅꯕ ꯂꯧꯈꯠꯄ ꯌꯥꯕ ꯊꯕꯛꯁꯤꯡꯁꯨ ꯂꯧꯈꯠꯀꯅꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯁꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯔꯛꯇ ꯊꯥꯖꯅꯕ ꯂꯩꯅꯕ, ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯑꯃꯗꯤ ꯑꯃꯒ ꯃꯇꯦꯡ ꯄꯤꯅꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯅꯁꯨ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯀꯦꯟꯗ꯭ꯔꯤꯌꯥ ꯕꯤꯗ꯭ꯌꯥꯂꯣꯏ ꯁꯪꯒꯊꯟ KVS ꯇꯤꯟꯁꯨꯀꯤꯌꯥ ꯔꯤꯖꯟꯒꯤ ꯗꯦꯄꯨꯇꯤ ꯀꯃꯤꯁꯅꯔ ꯇꯥꯎꯔꯦꯝ ꯄ꯭ꯔꯤꯇꯝ ꯑꯃꯁꯨꯡ KVS ꯅꯝꯕꯔ 1 ꯂꯝꯐꯦꯜꯗꯒꯤ ꯍꯧꯔꯛꯈꯤꯕ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯕꯤꯁꯠ ꯗꯌꯥꯅꯟꯗ ꯁꯔꯃ ꯑꯅꯤꯅ ꯉꯁꯤ CM ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯟꯒ ꯎꯅꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯑꯅꯧꯕ ꯀꯦꯟꯗ꯭ꯔꯤꯌꯥ ꯕꯤꯗ꯭ꯌꯥꯂꯣꯏ 10 ꯂꯤꯡꯈꯠꯅꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯦ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒ ꯎꯅꯕ ꯑꯗꯨꯗ ꯇꯥꯎꯔꯦꯝ ꯄ꯭ꯔꯤꯇꯝꯅ ꯍꯥꯏ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯁꯦꯅꯥꯄꯇꯤ, ꯀꯛꯆꯤꯡ, ꯊꯧꯕꯥꯜ, ꯖꯤꯔꯤꯕꯥꯝ, ꯇꯦꯡꯅꯧꯄꯜ, ꯀꯥꯝꯖꯣꯡ ꯑꯃꯁꯨꯡ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯌꯥꯎꯅ ꯄꯨꯟꯅ ꯀꯦꯟꯗ꯭ꯔꯤꯌꯥ ꯕꯤꯗ꯭ꯌꯥꯂꯣꯏ 10 ꯅꯧꯅ ꯂꯤꯡꯈꯠꯅꯕ ꯃꯇꯥꯡꯗ ꯂꯧꯈꯠꯂꯛꯂꯤꯕ ꯊꯕꯛꯁꯤꯡꯒꯤ ꯃꯇꯥꯡꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗ ꯃꯔꯤꯛ ꯆꯨꯝꯅ ꯈꯪꯍꯟꯈꯤ꯫ ꯀꯦꯟꯗ꯭ꯔꯤꯌꯥ ꯕꯤꯗ꯭ꯌꯥꯂꯣꯏ ꯑꯁꯤ ꯂꯤꯡꯈꯠꯅꯕꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯁꯦꯅꯥꯄꯇꯤ ꯑꯃꯁꯨꯡ ꯀꯛꯆꯤꯡꯒꯤ ꯗꯦꯄꯨꯇꯤ ꯀꯃꯤꯁꯅꯔꯁꯤꯡꯅ ꯐꯣꯔꯃꯦꯜ ꯑꯣꯏꯅ ꯄ꯭ꯔꯣꯄꯣꯖꯦꯜ ꯊꯥꯡꯒꯠꯂꯛꯄ ꯂꯩꯔꯦ꯫ ꯑꯇꯩ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤ ꯑꯣꯏꯅꯁꯨ ꯑꯊꯨꯕꯗ ꯄ꯭ꯔꯣꯄꯣꯖꯦꯜ ꯊꯥꯒꯠꯂꯛꯅꯕꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯕ DCꯁꯤꯡꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗ ꯄꯥꯎꯇꯥꯛ ꯄꯤꯕꯤꯅꯕ ꯑꯃꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯁ꯭ꯀꯨꯜꯁꯤꯡ ꯑꯁꯤ ꯂꯤꯡꯈꯠꯅꯕ ꯍꯣꯠꯅꯕꯗ ꯂꯝ ꯑꯦꯂꯣꯠꯃꯦꯟꯠꯀꯤ ꯌꯥꯎꯅ ꯄꯤꯕ ꯌꯥꯕ ꯃꯇꯦꯡ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯕꯤꯅꯕꯁꯨ ꯇꯛꯁꯤꯟꯈꯤ꯫ ꯑꯃꯔꯣꯝꯗ ꯀꯦꯟꯗ꯭ꯔꯤꯌꯥ ꯕꯤꯗ꯭ꯌꯥꯂꯣꯏ ꯑꯀꯥꯝꯄꯥꯠꯀꯤ ꯑꯣꯏꯅ ꯍꯧꯈꯤꯕ ꯆꯍꯤ 10 ꯔꯣꯝ ꯑꯁꯤ ꯈꯨꯔꯥꯏ ꯂꯝꯂꯣꯡꯗ ꯇꯦꯝꯄꯔꯔꯤ ꯕꯤꯜꯗꯤꯡꯗ ꯁ꯭ꯀꯨꯜ ꯆꯂꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗ ꯈꯪꯍꯟꯕꯒ ꯂꯣꯏꯅꯅ ꯑꯀꯥꯝꯄꯥꯠꯇ ꯄꯔꯃꯦꯅꯦꯟꯠ ꯑꯣꯏꯅ ꯕꯤꯜꯗꯤꯡ ꯁꯥꯅꯕꯒꯤ ꯃꯇꯥꯡꯗ ꯂꯝꯒꯤ ꯃꯇꯥꯡꯗ ꯆꯌꯦꯠꯅꯕ ꯂꯩꯔꯤꯕ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯅꯕ ꯊꯕꯛ ꯂꯧꯈꯠꯄꯤꯅꯕꯁꯨ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯇꯛꯁꯤꯟꯈꯤ꯫ ꯑꯃꯔꯣꯝꯗ ꯁ꯭ꯀꯥꯏ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔ ꯗꯥꯛꯇꯔ ꯑꯦꯜ ꯁ꯭ꯌꯥꯝꯀꯤꯁꯣꯔꯅ ꯉꯁꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯟꯒ ꯎꯅꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯍꯦꯜꯊ ꯀꯦꯌꯔ ꯗꯦꯂꯤꯚꯔꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯦ ꯍꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯑꯦꯛꯁꯇ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯟꯅ ꯑꯦꯛꯁꯇ ꯊꯥꯗꯣꯔꯛꯄ ꯇꯣꯉꯥꯟꯕ ꯋꯥꯔꯣꯜ ꯑꯃꯗ MLA ꯈꯥꯁꯤꯝ ꯕꯥꯁꯨꯝ ꯑꯃꯁꯨꯡ ꯇꯥꯡꯈꯨꯜ ꯑꯦꯚꯤꯅ꯭ꯌꯨ ꯏꯝꯐꯥꯜꯒꯤ ꯆꯦꯌꯔꯃꯦꯟ M ꯉꯥꯔꯥꯟꯃꯤꯅ ꯂꯨꯆꯤꯡꯕ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯃꯒ ꯎꯅꯗꯨꯅ ꯇꯥꯡꯈꯨꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯥꯌꯣꯛꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯃꯗꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯁꯤꯒꯤ ꯁꯦꯐꯒꯥꯔꯗꯀꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯦ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯀꯤ ꯔꯥꯏꯠ ꯑꯃꯗꯤ ꯗꯤꯒꯅꯤꯇꯤ ꯉꯥꯛꯄ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯊꯧꯗꯥꯡꯅꯤ꯫ ꯆꯥꯎꯈꯠꯄ ꯑꯃꯗꯤ ꯏꯪ ꯇꯞꯄ ꯃꯅꯤꯄꯨꯔ ꯑꯃꯒꯤꯗꯃꯛ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯄꯨꯟꯅ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯕꯁ ꯇꯨꯔꯦꯜꯗ ꯇꯥꯁꯤꯟꯕꯗ ꯃꯤꯑꯣꯏ 23 ꯁꯤꯈ꯭ꯔꯦ꯫ NACNꯀꯤ YAꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁ 3 ꯍꯥꯠꯂꯦ ꯍꯥꯏꯗꯨꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯂꯦ꯫ ꯌꯨꯡꯉꯣꯡ YAꯅ ꯂꯨꯆꯤꯡꯕ NACNKꯅ ꯂꯥꯜꯍꯧꯂꯨꯞ ꯑꯁꯤꯒꯤ ꯅꯥꯒꯥ ꯑꯥꯔꯃꯤ ꯇꯦꯛꯇꯤꯀꯦꯜ ꯌꯨꯅꯤꯠꯅ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯅꯝꯒꯣꯏ ꯄꯥꯡꯆꯥꯎ ꯂꯝꯕꯤ ꯄꯔꯤꯡꯗ ꯂꯩꯕ 10 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯣꯁꯠꯇ ꯂꯥꯟꯗꯥꯗꯨꯅ ꯐꯣꯔꯁ ꯑꯁꯤꯒꯤ ꯂꯥꯟꯃꯤ 3 ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯍꯥꯠꯂꯦ ꯍꯥꯏꯗꯨꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯂꯦ꯫ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎꯅ ꯔꯤꯄꯣꯔꯠ ꯑꯁꯤ ꯇꯧꯔꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯑꯦꯇꯦꯛ ꯑꯁꯤ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 5:30 ꯇꯥꯔꯛꯄꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ 10 ꯁꯨꯕ ARꯒꯤ ꯀꯟꯁꯇ꯭ꯔꯛꯁꯟ ꯇꯤꯝꯗ ꯂꯥꯜꯍꯧꯂꯨꯞ ꯑꯁꯤꯒꯤ ꯇꯦꯛꯇꯤꯀꯦꯜ ꯌꯨꯅꯤꯠꯅ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯔꯗꯨꯅ ꯑꯦꯇꯦꯛ ꯑꯗꯨꯗ ARꯒꯤ ꯃꯥꯏꯀꯩꯗ ꯄꯔꯁꯅꯦꯜ 3 ꯁꯤꯈꯤ ꯍꯥꯏꯔꯤ꯫ ꯑꯦꯇꯦꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯂꯥꯜꯍꯧꯂꯨꯞ ꯑꯁꯤꯒꯤ MIPꯒꯤ ꯈꯨꯠꯊꯥꯡꯗ ꯃꯦꯗꯤꯌꯥꯗ ꯐꯣꯡꯗꯣꯔꯛꯈꯤꯕ ꯆꯦꯔꯣꯜ ꯑꯃꯗ ꯑꯦꯇꯦꯛ ꯑꯁꯤ ꯏꯟꯗꯤꯌꯥꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯉꯝꯈꯩ ꯄꯔꯤꯡꯗ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯅꯥꯒꯥꯁꯤꯡꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯕꯁꯨ ꯂꯣꯟꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯁꯝꯕꯜ ꯈꯥꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄꯒꯤ ꯃꯥꯌꯣꯛꯇ ꯆꯠꯊꯕꯅꯤ ꯍꯥꯏꯔꯤ꯫ ꯏꯟꯗꯤꯌꯥꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯉꯝꯈꯩ ꯄꯔꯤꯡꯗ ꯁꯝꯕꯜ ꯈꯥꯒꯠꯂꯛꯂꯤꯕ ꯑꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯃꯁꯨꯡ ꯍ꯭ꯌꯨꯃꯦꯅꯤꯇꯔꯤꯌꯟ ꯂꯣꯁꯤꯡ ꯈꯣꯡꯒꯥꯎꯅꯕꯅꯤ ꯍꯥꯏꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒꯤ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯜꯂꯛꯂꯕ ꯐꯥꯎꯕꯗ ꯁꯝꯕꯜ ꯈꯥꯕꯒꯤ ꯊꯕꯛ ꯑꯁꯤꯗꯤ ꯂꯦꯞꯇꯅ ꯆꯠꯊꯔꯛꯂꯤ ꯍꯥꯏꯅꯁꯨ ꯃꯔꯥꯜ ꯁꯤꯔꯛꯂꯤ꯫ ꯊꯕꯛ ꯑꯁꯤꯅ ꯀꯥꯟꯅꯕ ꯑꯃꯠꯇ ꯐꯪꯂꯣꯏ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯃꯈꯥ ꯇꯥꯅ ꯑꯌꯦꯠ ꯑꯄꯟꯁꯤꯡ ꯃꯥꯌꯣꯛꯅꯔꯛꯀꯅꯤ ꯍꯥꯏꯔꯗꯨꯅ ꯂꯥꯜꯍꯧꯂꯨꯞ ꯑꯁꯤꯅ ꯅꯥꯒꯥꯁꯤꯡꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ, ꯍꯣꯝꯂꯦꯟ ꯑꯃꯁꯨꯡ ꯅꯤꯡꯇꯝꯕ ꯉꯥꯛꯅꯅꯕ ꯃꯈꯥ ꯇꯥꯅ ꯍꯣꯠꯅꯈꯤꯒꯅꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯑꯦꯇꯦꯛ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯀꯦꯗꯔꯁꯤꯡꯅꯁꯨ ꯃꯤꯌꯥꯝꯗꯒꯤ
ꯃꯇꯦꯡ ꯐꯪꯈꯤ ꯍꯥꯏꯔꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯔꯁꯅꯦꯜ 3 ꯍꯥꯠꯂꯦ ꯍꯥꯏꯗꯨꯅ ꯂꯥꯂꯣꯜꯂꯨꯞ ꯑꯁꯤꯅ ꯇꯧꯔꯛꯂꯤꯕ ꯀ꯭ꯂꯦꯝ ꯑꯁꯤꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯦ ꯍꯥꯏꯔꯤ꯫